Hi guys, good morning. Ngasidi mayam ngadagi oina video se haujarage. Ngasi nga leiba laini. Ado nga singche ki mamingdi khangde. Nga singche hongmongi ngani. Ado aina nga se ilisa se kaya tage na hangbada 2000 haire. Ado ilisa se chadi chaningi. Ado lauroi irau oina laurani. Ado sigana ngamu leire. Ngamu se yamna pamjai. Aduga nga se chame rauni nga se aduga nga se maroi makhabe thumga jainganga jiraga soina kara tole adu mayam aina thau toli sina thau seren tawba matamna napsande aduduna aina thau je kara totjabani phajana aina thau maroi se nga se ka phajana tola kanda ai ngahak thammani aduga mu hinjang napi ke ka semdoini ado nga se aina totpa loraga amuk hinjangi mo video hapcharake aina nga se ka thongloje tomato mula motor thak aduga alu tawraga thongdoini ado isiga hinjangji semjarage mayam tomato se aina maru se lokthoga se isingda oina dum thadare ado tomato se manungda kai kai no jawi aduduna aina dum semba loiraga oina chame mayam aduga mu alu se jamna haparoi alu se ahum ka oina hapani mula matek amaka mula se am chaningde hai aduduna igi nupana chaningde haibana aisu machem tang oina hape mula se
ꯁꯤꯡ ꯁꯣꯏꯖꯔꯦ ꯐꯗꯤꯒꯣꯝꯒ ꯑꯗꯨꯒ ꯁꯤꯒꯅ ꯈꯥꯡꯗ ꯁꯥꯕꯅꯤꯅ ꯑꯩ ꯊꯥꯎ ꯍꯥꯞꯆꯔꯦ ꯊꯥꯎꯗꯣ ꯐꯖꯅ ꯀꯣꯡꯒꯣꯟ ꯀꯥꯛꯄ ꯂꯣꯏꯔꯒ ꯃꯇꯨꯡꯗ ꯉꯥꯁꯦ ꯊꯥꯗꯔꯅꯤ ꯉꯥꯁꯦ ꯇꯥꯎꯊꯣꯛꯇꯣꯏꯅꯤ ꯇꯥꯎꯔꯒ ꯑꯣꯏꯅ ꯊꯣꯡꯗꯣꯏꯅꯦꯕ ꯉꯥꯁꯦ ꯁꯨꯅ ꯊꯣꯡꯕ ꯃꯆꯪ ꯃꯣꯇꯣꯔ ꯇꯤꯜꯍꯧ ꯃꯣꯔꯣꯛ ꯇꯣꯃꯦꯇꯣ ꯃꯨꯜꯂꯥꯒ ꯑꯂꯨꯒꯅꯤ ꯁꯤꯒꯅ ꯂꯩꯔꯦ ꯁꯤꯡꯒ ꯐꯗꯤꯒꯣꯝꯒ ꯑꯩ ꯊꯣꯡꯕ ꯍꯧꯖꯔꯒꯦ ꯑꯍꯥꯟꯕ ꯄꯥꯁꯄꯣꯔꯟꯁꯦ ꯊꯥꯗꯔꯅꯤ ꯑꯗꯨꯒ ꯇꯤꯜꯍꯧꯁꯦ ꯍꯥꯞꯄꯅꯤ ꯈꯥꯡꯁꯨ ꯁꯥꯕꯅ ꯂꯣꯏꯔꯦ ꯀꯣꯡꯉꯧꯅꯤꯅ ꯃꯩꯁꯨ ꯇꯞꯍꯜꯂꯤꯅꯤ ꯀꯣꯡꯉꯧ ꯈꯥꯡꯁꯤ ꯌꯥꯝꯅ ꯆꯥꯡꯅ ꯁꯥꯒꯜꯂꯤ ꯑꯗꯨꯅ ꯐꯖꯅ ꯇꯤꯜꯍꯧꯁꯦ ꯉꯧꯔꯅꯤ ꯇꯤꯜꯍꯧꯁꯦ ꯈꯔ ꯃꯨꯜꯂꯕꯅꯤ ꯑꯩꯅ ꯃꯣꯇꯣꯔ ꯊ꯭ꯔꯥꯒ ꯇꯣꯃꯦꯇꯣꯒꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯇꯣꯃꯦꯇꯣꯁꯦ ꯑꯃꯨꯛ ꯈꯇꯪ ꯄꯠꯊꯕ ꯉꯧꯔꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯑꯂꯨ ꯊꯥꯗꯔꯅꯤ ꯃꯨꯜꯂꯒ ꯑꯗꯨꯁꯨ ꯑꯃꯨꯛ ꯉꯧꯔꯅꯤ ꯑꯂꯨꯁꯦ ꯈꯔ ꯃꯨꯜꯂꯕꯅꯤꯅ ꯑꯃꯨꯛ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯄꯅꯤ ꯃꯔꯣꯏꯁꯦ ꯖꯤꯔꯥ ꯆꯉꯪ ꯃꯣꯔꯣꯛꯅꯤ ꯏꯁꯤꯡ ꯑꯁꯥꯕꯗ ꯅꯩꯔꯒ ꯃꯔꯣꯏꯁꯦ ꯑꯃꯨꯛ ꯐꯖꯅ ꯃꯨꯟꯅ ꯉꯧꯔꯅꯤ ꯃꯔꯣꯏꯁꯦ ꯉꯧꯕꯤꯔꯅꯤ ꯐꯖꯅ ꯉꯧꯔ ꯃꯇꯨꯡꯗ ꯑꯩꯅ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯍꯥꯞꯄꯦ ꯏꯟꯖꯥꯡ ꯃꯍꯤ ꯑꯗꯣ ꯑꯩꯅ ꯊꯥꯡꯗꯔꯝꯗꯥꯏꯗ ꯑꯣꯏꯅ ꯃꯣꯇꯣꯔ ꯊ꯭ꯔꯥꯛꯁꯦ ꯍꯥꯞꯆꯤꯜꯂꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯇꯣꯏꯈ꯭ꯔꯅꯤ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯃꯌꯥꯝ ꯀꯔꯝꯕ ꯃꯇꯝꯗ ꯊꯥꯛꯄ ꯑꯗꯣ ꯑꯩ ꯁꯧꯒꯠꯂꯛꯀꯥꯟꯗ ꯑꯣꯏꯅ ꯊꯥꯛꯆꯜꯂꯦ ꯉꯥꯁꯨ ꯊꯥꯛꯑꯦ ꯑꯗꯨꯒ ꯉꯥꯁꯦ ꯂꯣꯏꯅꯗꯤ ꯊꯣꯡꯉꯔꯣꯏ ꯈꯔ ꯈꯛ ꯊꯣꯡꯉꯅꯤ ꯑꯗꯣ ꯉꯥꯁꯦ ꯊꯥꯛꯄ ꯂꯣꯏꯔꯒ ꯊꯨꯝ ꯊꯥꯛꯆꯤꯜꯂꯅꯤ ꯊꯨꯝꯁꯦ ꯆꯥꯡ ꯇꯧꯅ ꯊꯥꯛꯑꯅꯤ ꯊꯨꯝꯁꯦ ꯑꯩꯗꯤ ꯊꯥꯡꯗꯔꯝꯗꯥꯏꯗ ꯊꯥꯛꯄꯅ ꯍꯥꯎꯋꯤ ꯑꯗꯣ ꯑꯩꯒꯤ ꯏꯟꯖꯥꯡ ꯐꯥꯏꯅꯦꯜ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯔꯦꯁꯤꯄꯤꯁꯦ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ